आकाशवाणी इम्फाल निंगथौखोंगजम सुनी न पाउ पाजरे अहानबदा मरुइबा पाउ नोने जिला की मखवा मनाक्ता चाउना चिंग निंखाइबदगी फुमजिनदुना टेरिटोरियल आर्मी की म्योय अनि सिरे म्योय 53 रोम थीबा खंगद्री लाकदोरबे सही 15 दा पाइखतकदबा चाखोत तौरांगसिंग यावबा मणिपुर विजन 2023 मुख्यमंत्री नोंगथोंबम बिरेन फोंख्रे अमसोंग महाराष्ट्र की मुख्यमंत्री उद्धव ठाकरे थाजबगी चांगिंग लौनदना फम थादोखरे नोने जिला की मखवा मनाक्ता लेबा रेलवे कंस्ट्रक्शन कंपनी के मयादा ngarang numidang sauna singning khaiba amasung leikhom leinang kaya chentharapadagi phumjin khiduna territorial army gi myoy ani sire myoy 53 rom thiba khangdana leiri aikhoi gi paumi agui kamei na hai singning khairakpa sina izai turel da tasinduna turel asi dam gumna thingat kare thogdok thogliba mafam asi jiribamdagi kilometer 43 chalaga leiba none jila gi mafam amani laibok thiba thogdogadu da territorial army gi myoy kun amasung angang ama yauna mafam adu khunja manga hojik su thiba khangdri railway gi staff taret amasu thogdok adu thiba khangdana leiri amaromda singning khaibas na thingatuna thamliba ijai turel gi ising asi kaiduna chentherak labadi none gi akotpa mafam sing iksim thumjin bata natana yum kayamadi lanthum kaya mangta kadra haina mi painari maragasida Imphal jiribam lambi gi kotlen manak tangrang midang wairam singning khaibadagi lambi phaunadri tangai fadaba gari sing Bisnupur khopum lambi romda chanari hairi Laibagas na ning tamlok pa sa hicham sorokpa ingum zali singani ni futare phawbi manung da rajya sita paikat kadaba sakot thorangi thabak sing yaurba Manipur Bulletin isingani ni futare ngarang mukhyamatri Nongthongbam Birena phomkhre haiba Manipur Bulletin isingani ni futare asi puna lupa koti lakani lising ni fuchang na paikat kadabani Imphal da leba mukhyamatri gi secretary ta maki mantri mandol da yauriba mantri singa loinana vision document adu phombu gi thoromda mukhyamatri na hai Pradhanmantri Narendra Modi gi lamjing amasung tengbanga loinana asiguma makhalgi asanba mideng thama vision document asi thabak oina paikhanaba thani palumgi mamangdagi sem saduna lakibani mangna hai ningthina plan tawduna thabak tawramdabadagi rajya sigi samgat sagatpagi lamda thong manadab amadi sothaba kaya leiri vision document asina tungi mirol da hena chakhotpa amadi nunga yaipaba manipurama sindaram bangamlagani mangna hai vision asigi manungda pp model project chahum marfu rom paikhatna pa pandam thamli lakadriba sahi 15 gi manungda thabak lak 33 lom pinana ba pandam su thamli Vigilance amasung Anti Corruption Department gi official website ama ngarang Imphal da Mukhyamatri Nongthongbam Birena hangdokhre Mukhyamatri gi secretary ta pangtokpa asamba thauram amada website asiga loinana online vigilance certificate portal amasu Mukhyamatri na hangdokki thormadu Mukhyamatri na hai portal asina Vigilance certificate sing pibagi thabakta hen khudong chahalagani karmachari amana promotion phangba award phangba amagi thabakta gi pothabi yauna hiram kayada vigilance certificate asi tangai fadana ama oiri Mukhyamatri na hai portal asina sinja thumja hanthana ba sarkar gi thabak thoram sing hena manung mapan phaun uba ngaimanna ba amasung miyam da piba servicing hena phagathanna ba chaunu khudong chahalagani Bharat Myanmar ngamkhai gi border pillar number marfu mathoi gi jayet nariba mafam da makhatana Sambal Kabiki Tabak Tatharibra Hybrid UCM gi mute Kambu Amana Chatuning Sincre, Kongsada Duda, UCM gi President Joy Chandra Konthausam na Pomishing the High, Watogasi Matang the Taasi Kun Matoidagi, Hauna UCM the Miam Galuna Kongjang Junction Bahoraki, Tungda Mukhyamatri Unaduna, Wari Sanabada, border fencing gi Tabak level Lagani Hina Tazava Pirak Padagi, Makogi Kongjang Matam Karagi and Handoki Bani. UCM gi mute Kambu Amana Chatuni Yangsin Bada, Sambal Kabiki Tabak Lebama Tenaki, Masigi Damak, Mukhyamatri bu UCM gi Maikai Digi Tagat Pofongdokli. Tabiriba Pawasi Akaswani Imphal dagini Maharashtra gi Mukhyamantri Uddhav Thackeray ngarang pham thadokre Uddhav Thackeray na sarkar gi pangal changyeng tawdana ba haijabada Supreme Court na ayaba piraktabadagi mak pham thadokibani magna Mukhyamantri gi pham thadokibaga loinana Mahavikas Aghadi gi sarkar sadasya masing sudabadagi sarkar kaire matam khara covid laichat ki phibam khara phagaluraba matungda khanghogdana ngarang miyoi taruk nona positive oiba thengnaki puna miyoi marfu test tawbada positive oibagi changsa da 3.5 mangani haksel bibagi chirolama da hai positive oiba miyoi singadu Imphal East gi ama masung Imphal West gi mangani
ngarang yo laina asina naba myoy mari naba fagalakhi naba fagalakpugi changsada marfudra nipan dasmik mari mari ni hauzik rajya sida covid ki active case tarani pan sure ngasi phongba pause singi moroiba pausingi dam hauzik ngangom kiran laire kiran thagachari shuni Chief Minister Ningthoukhongjam Birena Manipur Vision listening ni putaret phong kiba Rajapal la Ganeshan sakut thorang phiom sing hane yangshin kiba masung UCM na ngamkhai gi sambal khaba makha chathari brahaina chatuni yangshin kiba gi pausing na ngasi phongo pause yambada maroi pau aina fongnari Sanale bakta lupa crore lakh ani listening ni phu changadaba Manipur Vision listening ni putaret haudokre chingi khulsingi tokhaiba land policy athubuda semlagan haiba Chief Minister gi wapham na ahan headline tawri State asigi lambi thong ka hena fatabana khudong thiningai oire haiba governor gi wafam amana pausi asigani shuba headline tawri Isel Express ta Chief Minister na Manipur Vision lisingani ni putaret launch tawkre ngasigi mirol na tungi mirol gi damak afaba Manipur ama siamna si haiba Chief Minister N Biren gi wafam na ahan headline tawri Border pillar marpu mathoi gi marakta BRTM na kharamba sambal miang iho matung de lep kre haiba pau amana pausi asigani shuba headline tawri Naharol gi thawdangda CM Manipur Vision desingni ni putaret CM dashboard amasung online vigilance certificate portal launch tawkre sarkar na asan mityang thabak tawba hore haba Chief Minister gi wafam na ahan headline tawri State na taksin badegi center na border pillar number marpu masung marpu mathoi fencing khabalep kre haba pau amana pausi asigani shiba headline tawri Shanghai Express Manipuri da Manipur Vision listening ni putaret launch tawkre center ki pautak matung ina chahi kunmanga da pahit kadaba thabak singi plan ni haiba CM gi wafam na ahan headline tawri sakhot thorang da awon basing uragani haiba governor gi wafam su pausi asigi ahan bulamai da phongni pona phamda Manipur Vision listening ni putaret phongkre North East da Manipur na ahan ba vision document puthok state oire haiba Chief Minister Biren gi wafam na ahan headline tawri UCM na border fencing ki thabuk yangshin kre haba pawmasu photo ko konana pausi asiga han balamai de phongni huyal lan pawda urea har phangnada bagi kumlaina naraklaba wathop loishilladra laikhigadra MLA sing khuthangda har yanthok pa hore ex MLA amada phawba har bek lising samga kwikre haba pawna an headline tawri UCM na ngamkhai gi yanari bu mafam da sambal khabagi thabuk chathari bra natraga leplabra yangshin kre haba paw amana pausi asigi an balamai de phongni Iraibakta lagliba thakhara da Manipur da sakut thorang yauna hiram khunimakta ahoma khar uragani haiba governor gi wafam headline tawri Manipur Vision listening ni putaret CM na launch tawkre haiba paw amsu pauchi asiga han balamai da phong Imphal Free Press ta Rajapal la Ganeshan na lakadori matam kharigi manungda lambi thongi phibam phagalaklagani haina phongdoki wafam na ahan headline tawri Shanghai Express English ta May kunda COVID ki case amatta lairudraba matung June kunipanda case taruk thengnare haukyo pung kunmari da positive oibagi changchada 3.5 ni haina ahan headline tawri People's Chronicle da foreigner check get samgut na bus center da taksin kre haba Chief Minister wafam na pausi asigi ahan ba headline tawri Ganfew Mel da Indian Army Common Entrance Exam cancel tawkibabu yaning da phongdoktuna Imphal da khonging changsin khibagi pauna headline tawri Tamenglong Times ta Nagaland ki oting thodok ta chenaba lanmi gi me kunthra gi mathakta court martial chatharagani haba pauna headline tawri cham pauche da Tamenglong taba asamba lambi gi falong amasung Tamenglong gi marakta lambi sembagi thabak ningthina tawinaba mafamadagi kunja singna taksin khibagi pauna headline tawri Hills Hornbill Express ta jati amasung malem thaki Manipur gi mixed martial arts ki fighter taritpu Chief Minister Biren harawti am okibagi pauna headline tawri Masona Tharama Sungnisin Twil to the Manipur Vision listening in Putaret Chief Minister Biren Fonki Bagi Pound headline Tory Manipur Express ta Governor La Ganeshan Lakadari Batino Matam Manunda Manipur Sakut Thorangi Lamda Ahomakia Ubu Pangan and Fondoki Wapam headline Tory Morning Bell da Sakut Thorangi Tabuk Singdam Yang Thamba Manipur Vision listening in Putaret Mukhyamantri N Biren launch Toki Bagi Pauna ahan headline Tory Suni Thagachari Kiran aroibada maroiba paw amok Noni zilagi makwa manakta chawno chingninkhai batagi phumjin khiduna territorial army gi myoi ani sire myoi kunthani thoirom thiba khangdre lakador bi sahi kunmanga da paikat kadaba sakot thorang sing yawba Manipur Vision lising ani ni futare Mukhyamantri Ningthoukhongjam Birena phongkre amasong Maharashtra gi Mukhyamantri Uddhav Thackeray thajabagi changyeng longnadana pham thadu khare paw loijare